ngasi phongkhiba tongan tongan ba Manipuri sifungsingdagi maruoibi ipausing myamda thamjagi ahanbada nupi amasung masa hatpagi Thoudok Thoktanaba Kupna Yengsinba Changgi lamdam asida nupi amasung masa nima hatpagi Thoudok kya tholakliba asi matung Thoktanaba karidagi haurakliba no haibadu Kupna Yengsinba Changgi haina Women Action for Development's Ward ki Secretary Sobita Mangsatabam Phongdoraki International Fortnight Day Observation Fear Elimination of Crime Against Women ki manungsa nangasi wadan tha si ka hungi angan police constable weba nupa amana maki nupi amasuma sawo utukuma post amana thumduna hatki buduga mari lenana fact finding gi sakhi khongsada duga mari lenana laikhidrabagi imungi mi sing unaraki amasum Thoudok siga mari lenana ji saparmena police station su satuna police unaraki Misi isida scenery ba police constable Z Gelbung village tagi if judicial remand lauthaduna jail da thajin khairi khongsada sigamari lainana wada secretary Sobita Mangsadabam naiki sai khara sida nupa nawa ki nupi amasuma sa ni makhatpagi Thoudok si tholakli Thoudok si yamna lumna lokham thui karidagi asigum Thoudok sing asi tholaklibano haibadu kupna thijin basangi asiguma Thoudok si matungna Thoktanaba gidama kari thaudang pekhatpa yabagi haibadu pekhatpa sangi loinana aikoi amatu oina asiguma Thoudok si Thoktanaba gidama khodaminarasi hainisu pausna makatana phongdorakli makasa tharapoina to papawmana chairman pham thadok haiduna dairy farm sing da khongjang sathakre Manipur Milk Producers Cooperatives Unions Limited ki chairman pham thadok haiba demand toraduna union asigi makhada leba dairy farmers singna ngasi purangpa dairy complex da khongjang sathakre khongjang adu saruk yakiba union asigi makhada leba sangom putholiba dairy farmers singna chairman kudakta pham thadokadabane union asigi complex da chairman changma yaro heba khulaw singlawki union asigi makhada leba farmer moirangthem binoin hai Manipur Milk Producer Cooperative Unions Limited ki Managing Director ki pham hangduna leibadigi sangom supply tawjariba union ki makhada leiba dairy farmers singi mi pham thokpa senpham matam san pithoktuna lakli farmers sing da awab kya mayuk narakpadigi union sigi mi pham kyarak phamduna khanabadana tana thengthang kyarak protest phawbu tawkhiba lekre mangnai ki union sigi sarang nabas leibadigi sei sigi October 3 ta union sigi haujik chairman oiriba masayauna BOD amasum farmers sing apun mi pham mapangtoktuna warep kya lominaki hairiba mi pham adura government kanagumba officer ama natragana amabu union sigi managing director oina tharakpada yena balaitana union na ayaba piba aduga karigumba masida yelakpa video sing yaroklabari union dagi tanthokpa haiba warep siloki makna makhatana hai union gi weba warep si loraba matung sei sigi October 12 da government Dr. P Krishna Mohan union sigi managing director oina nominate taraki adabu union sigi chairman government nominate tarokli bo officer si managing director oina hapnaba ayaba piramdana October 13 da mak masara piba gari union sigi complex ta thamnamlaga ngasi phaw lotuna lekre farmers sing chairman asiga paw phawna bu hona bada phangdre chairman lotuna laikhiba asina union sigi thabak thoram sing paralyze oire center dagi fan kya thadarak sing kaithoktana leire center na thadarak liba union sigi fan sing asi matam sana kaithoktana leibana senpham sing hankhibagi phibam da leire masidana tana farmers sing sangom gi bill matam sana pidana leiduna atuki matik awaba mayunare haina su binoina phongdokhi Chairman masayang na lokiba union ki warep thawoidaba ikai khumnadabana maramoiduna mamangda lokiba warep ki matungina chairman masana khangna pham thadok pham thui farmers sing interest thabak tonaba union gi BOD sing thagalibani farmers sing interest natana masagi khudong sab yengduna thabak toba chairman pham thadokadabani farmers sing warep si yawba ayiba siro ngasi minister yawna mari lenaba department sing head ta pichulagani henesu binoina phongdokhen su pawshin makatarakli Atopa pawmana Control and Command Center hangdok tu lenga ki school sing miyeng sangadori atubara CCC thabak hongna bohonari Nandakumar Manipur lenga ki makhada lari school sing oja singi attendance yawn school sing sa thariba thabak thorom Control and Command Center hangdolaga yengsinna thabak lokat pahore Center si tha anirongi manung mathok dawa hongna bohonari haina Director Education SL Nandakumar singana phongdorakli Pauksi asina wari sanabada Director Education SL Nandakumar hai
Lenga ki makhada lairibi school singa sibu streamline sing tawnabigidamak lokalakpa anabo khongthang amani Control and Command Center hangdoklaga school singna sathariba thabak thoram sing yengsinbagi thoram asi ihan hanbu oina Gujarat sathakiba thorang amani Makhoi gida tawriba sidi school amagi oza gi attendance asi school adu oza kana kabagi haibadi school gi thakta data entry tawraba matungda madu server thagalaga center aduragi zone oza kyam khadi haibagi yengmani adubu manipura hangdokadoriba sina masidagi hena khumang chokshina sanction ngamgodoribani Thauramasugi Makari High School gi thakta lairik takpiriba oja sing sidi Aadhaar number da yumpham oiraga sema biometric attendance system asida biometric hek number ga oja sing adu report adu masana hakthengna command and control center lalagani oja aduna biometric hek number ga real time information oina hakthengna command and control center adumak satkhragadabani Control and Command Center ki kana besi school amata lairib oja sing kana school kadage karigi kadabano haibadu khudak da khangdolaga hangba yaragani hauzik lenga ki high school sing da biometric attendance system si satnaba haubo yaure ahanba PS high school sing si oja sing ki biometric attendance system si han haudokani maramdi Command and Control system si hek thabak tawba horakpada biometric attendance system si compulsory oigadoribani High school ayamba thabas loiraba matungda higher secondary yaugadoribani school da oja singna takri lyric singa si mahairoi kayana khangdi haibadu oja singna mahairoi singa du sangeng toroga makoida piriba tablet singda namlaga upload tawgani school da oja singna takri bisinga du mahairoi kaya yamna khangma ngamlabage haibadu khangdolaga teaching learning technique ta karamba ohongba purakpa mathau tabigi haiba khangdokadoribani hanisu pawusna fungdorakli atopa pawmana Jail manungda khut thoknarakpadagi phadok manga aso apanangkhre Haryana gi Gurugram jail da leiba phadok masil gi marakta khangawdana khut thoknarakpagi thawdo amada jail adu da leiba phadok manga aso apanangkhre hana mari leinaba official singna phongdorakli thawdo asigi mari leinana Vonsi police station gi SHO Niraj Kumar na phongdokiba thawdo asi hokiba thangjanami ki ayukpung 7:35 rom tarakpa matamna thokibani Jail asida lairiba tungan geng khutpu anigi supporter singi marakta khut thoknabagi thawdo adu thokibani Lawrence Bisnoy Kala Zathedi geng amasum Kaushal gangster nigi marakta thawdo adu thokibani thawdo adu da Kaushal geng khutpu ki Anil Elias Latha Saikuntrag ne thoe aruba phiom da sokpadiga hospital pukhatuna treatment sa thari aduga atopa maridi first aid piraba matung jail da amuk hana purakre Thawdo asigi matana thijinbagi thabak sathaba hokre suhairi makasa tharak poina to papam na Sri Lanka da beselama thungkhibaga mari leinana India amasum China kana awai kum tawnakre Sri Lanka gi kha thangba port ta yuan 1.5 kawa Chinese beselama thungkhibaga mari leinana Sri Lanka da lediba Chinese inboina India gi maram da phongdokibu warol singi akanma pakom piraduna New Delhi na Chinese ambassador du gi warol du diplomatic ticket khongoi nei haina phongdokre Tweet amada Sri Lanka da laiba Indians High Commissioner Thangzurmita haiki madudi Chinese ambassador na phongdoki bu wafam sing aikoina tari amasum khangle magna tangai fadana ngakpham thopa diplomatic khongo nokhiba si masagi hainabi ama oiramba yai natragana maduna leibak weba miye ama phongdoklamba siyai Colombo da laiba Chinese envoy ki zen hongna India bu atamna maming pandabid security go bu wafam sing mingda Evidence amata yaudana mapandigi ayat apan pirak pahai Sri Lanka gi sovereignty amasum ningtamada mapung phana khut thingzilapagi thawong hanesu phongdokibani haidi adu haujiku nisu myam paw sisu matanga se lusinjarge amasum myam pun anoba update ngaminasi hanesu channel sigi maikei digi mayang infam su thamjari